Thoisnagi nongmagi honglakliba mawongduda Mekiras tasengna nungaitaba haibadu oiri. Thoisnagi exam loiba numita Mekiras college ta lai. College ta pung mukti ngaiduna lei. Thoisna hoi tholakpa ubada Mekiras garidagi kumthara aga Thoisnagi manakta sangsili. Mekiras nomi osin dairai. Exam nungai bro. Nungai. Oh, exam ngasina loirabo dudia. Loire. No yum haladura. Halani. Mekiras Thoisnada unsinduna hairai. Sana chalasira. Usingi bani dum chakhi yambo. Thoisna Mekiras na hairakliba waduda khitang nungaitaba phawi. Osin Thoisnada hairai. Aidi yarani ye jinglai sulaani. Maga hanminarani ye. Nabani dum chatloba. Mekiras na thilamage ayum phawba. Osin na yarani ye jinglai ga dum chatlage. Thoisna osin don sinduna hairai. Yaradra. Yarani ye. Mekiras nomi hairai. Adudi akhoi musalo khige ko. Hoi. Thoisna na chale ko. Osin do hoi haiduna leihori. Mekiras na gari gi thong do hangdoga Thoisna bu phamali. Ma amok driver seat laktuna phammi. Gari do start tawduna thawba horai. Ngaihakti ani do wa machit amata ngangnati asikpadu Mekiras na thogairai. Mekiras Thoisna dai phit yingduna hairai. Nang kai dore? Kai ba? Ahong bayam na ure. Nangi wakal na nida. Ay, angang macha nate. Yambong, ay kashi tawdi. Ngayag asay pawa chat payaki gadra. Angang tuition tawdi ni. Pung maridagi natro, ani hinda ngari. Thoisna karimata kumlakdri, thongnaw romda unthokduna yingduna lay. Mekirasu karimata haidri, magi thawbam thokpa gari do chumna dumak thawi. Garden amada gari do thawsili. Gari do park tawraga ani do ticket kaktuna changlai. Garden do hek yengbada ing launa phajai. Ani do mafam chaba jaga ama yengduna phamthai. Thoisna walang gari mata ngangdi tumina adum phamduna lay. Mekiras Thoisna da yengduna hairai. Sana. Tai. Nang kai dore? Kem tawde. Walot kanu. Kem tawde ye yambong. Aduga kariga duk thuna hongi ba. Hongba nati. Adudi karigi. Aido handakto thaba khara chile yambong. Mekiras magi hongnabi chimba life chiklaga noi aduga. Oh, thabak sinba. Ay angang masanati. Nang na khanglaroi uraroi haidana walot kanu nganda. Nang kanana kari hairage. Thoisna Mekiras na adumna hek hairakpaduda nungsiba kaubanina ma haidokdaba ngamdi. Milu irache na Mekiras ta yengduna. Yambong. Ibani si oigadro. Thoisna na haira iba waduda Mekiras ngaglapna yengduna lay. Thoisna makha amok tarai. Aiga yambong gase thak yamna khetnai hayi mina. Aidi angang ni na yambong na ngayaki sanabiri ni hayi. Aduga aidi matik sadabani na yambong hoina su kaisu pambiroi hayi. Aduna dum kaisu oiroi hayi. Wahai singse hairaga Thoisna hi kapthorai. Mekiras Thoisna da kari pakum piraga Thoisna bu kappa themgani karamna mahakpu nohangani haibada mata sengna khanpham khangdri. Mekiras Thoisna da talapna. Sana kapkanu milone yengle. Nangna pamliba pakum do aina piragise. Kapkanu ayam nungaiti. Aigi maramgi damakta nangi namitagi napita hanbada ayam nungaiti sana. Kapla noba ay nungaiti haifam khangdi. Asi hairaga pocket tagi handkerchief lagthoga Thoisna gi khazai thakta tarakliba pi edu tapna taithokpi. Thoisna kaplambadu khajikti phakre adubu susu tawbadi lepti. Mekiras Thoisna da yengduna hairai. Nangonda kanana kari hairake sengna ingonda hayo. Thoisna Mekiras da ngaihak munna yengduna lay. Mana wadu tamlurabadi kari oirakani. Imung adu kaigadra khanbagi ma tamba pamkhidi. Magi yambong da oidaba wangangba yadi khanglaknaba matamdana kari oiba. Asi singa ngaihak khanduna layri. Thoisna na kari mata khumlaktrabadu da Mekiras amaksu. Sana hairo kanana nangona kari hairage. Sum mina hainaba adukini. Yambong tabada ayam nungaitaba adukini. Atopagi natida. Kanamdana kemta hairakti. Sum isana khanjaba. Aise ay hinba yamna thiba tarabrana. Itomta wahang hangjabani.
Mekiras Thoisnagi makhut ani do chena paiduna hairai. Tasengna ai mi thembai te sana. Kari wahai hairaga nangi thamoi pelangane haibasu khangde. Ai wahai gi nangmuna tawko. Thoisna tari haibagi mawongda makokto nomi Mekiras wado makha tarai. Mi wai bai base pumna mak hen ba pam bai basidi hongna sani. Kalakpa mi hauba pumna mak mi oi boina poklabadi mase yawpham thui. Yawsi yawgani. Ai sa hen ba pami nang sa hen ba pami. Adubu mi na sumna hainai haiduna nangna pukning sonthagadaba nati. Mi gi chinai sidine kanamata na men bangamde. Makhoi gi mitta hen ba pami na khalido makhoi na kalakpagini. Aduna ka hena khanjingano makhoi na sumai hai haidana nangna igi naktagi lapthoklage haina khanbadudi ayam nungai tisana. Aina nang nusibasidi saithaduna irabasu saitharigai loiba nairoidabani. Aduna mina haibada pangkhan khanjingano aingonda share adum tawosana. Thoisna Mekiras angang libaduda kapli yengduna lei. Mekiras na halasiro leigi bayari ba. Halasi hambuk pung mari tadore. Hoi. Ani do phamlambadagi hawatuna chatpa hawi. Thoisna na mang thaduna chatki. Mekiras saina chatna wakal khali. Aigi maramni mangonda asu hanba. Ai sibu magi webada mati yamna sadra bazala. Mangonda siguma chaina ama phangani haina aina khaludabagi saina do kamdau na ngakthokni haina su aina silaudabani. Khalludi nungsibada suwaba chaina ama pigani haibadi. Nungsibi mangonda awaba chaina su piningdi awaba wakal su khalaningdi. Ashamna Mekiras na Thoisna bu mayum phawa thilamlaga Mekiras su mayum da halai. Gari do geres da thauzilamlaga imungda changlakpada Suras taping chen thorai. Yambungsa pabung da hozi hospital do pukhatkre. Mekiras ingangak na Suras da yenglai aduga pakhatna. Ha kaidoragi Suras. Ko ngawe haidana famna lektharakpani. Imasi oisu chatkida ngairi aisu yambungsa. Wado haiba nangde Mekiras pakhatpagi mawongda Surasda kai hospital dano Jenims dane. Mekiras hatu geres rom da lai aduga gari do thodораktuna chatkre. Somda Thoisna di mangduna phamduna lei. Mekiras na hairakiba wa mayam do ningsinglaga leiringai Rosina thongjinda leptuna kawi. Thoibi. Thoisna gyan taraktuna thonglomda yengthorai. Rosi oirambada nokfet tawi. Rosi Thoisna gi manak changlaktuna phamung machi amada phamthai aduga kari tawrage nasangamdraba. Kem tawdi nama. Mapanda angang la haure angang gaina nang kaubado nang tadabaduda leitabra na changlaini. Aima as ai sidiba. Asi haina mapanda thokri Rosi su matung inarai. Thoibia hore nang tu shaloraga lau ko babagi birthday gi tamona saksa se haibani idom chada di haigre. Hoinama. Rosi su mayumda chatkre Thoisna su mathau tawhori. Hospital da Mekiras tu lai emergency ward ta hana changduna yengi mairaba phamung da hiptuna leibadu ubada Mekiras mairaba gi manak changlai. Mekiras mapagi drip yaliba makhutu yengduna nakanda leptuna leiriba mamado onsinduna. Ima pabung se kamai toino. Phamdagi lektharakpani hai. Doctor na di kai haige. BP khara wange na hairi. Ai doctor unarogi. Salo naruro langleni. Mekiras hairak liba mingduda khitang khautak sai. Adubu upai leite tabli doctor gi room da changkhri. Room gi thongdagi haifet nok tawrai. Langlena. Yes, come in. Mekiras thongdo hangdoga changni. Langlen Mekiras oirambada haifet nongmi tawrai. Sida phambiyo. Hoi. Pabungira. Kaishu thedokpa tawdeda. BP se khara high oibagini aduna chaba thakpada khara cheksinbiyu ka hena thabak tawhanbiranu ahal oirabanina aduga nungsada so lehelanu ko amung stroke tawgibanina second stroke tawradi khitang bera tawni. Thank you. Asi hairam laga Mekiras thokri tasengna mana hangningliba wasingdu hangningba pokhidri. Langle nongmi tawduna wakal khali. Wa asuk smart oiba asuk perfect oiba yam jinglemna phajai. Nupada nupa male nahangaidagi nasin amuke hele phajaba as yam sa ida. Tanjada magi phone da call ama lai langle lakliba call da haifet yengduna bidhan ba sakpham ama utle
Call du tatkiduna anirak tawrai hanjin hanjin tawbada paikhatli Borisna. Phone paibada du kuiridu karigino ha. Boris, nang Ainy ngonda yelakano haidro sum saka chaga tawidu kaigino. Aduk thuna hongba nupini yam ka hena su ka kanu aphaboiroi. Ai duty tawriye thamo saka call tawrkanu. Asi hairaga call kakthali Boris sauna phone da yengduna lei. Maira basu mayumda putharai Mekiras na thabak anamba hotnari mache hoi singsu mayumda laktuna makhoi wari sanari. Bonita na bungo luhongnaba tawrasi ima su sonjilae pabung sa aloirakle. Luhongbagi wada hainoina haidaba yari bro imung se nangna palhaugadawri banine yumsigi matik chaba nupi ma thibasidi tangai phadi. Punsigi leiminagadaba nupidi isana sum thijagi yarani chemsi ai tomdam thijaragi. Bonita saurapna nangna khangnari banupido imung siga sanadi. Mekirasu saurapna sana basana daba ingonda karisu mathau tade aigidi manatan atopa nupi mata hanna yengoi aduga sigi maramda wari sanagumsi. Asi haraga Mekiras haugatuna chatkhri. Ngasaidagi wala ngangdana phamliba Monica nomi tawraga masida usilaga hairai. Aina haijadro chemsia ibungona pamjaba dum lausa sanina migisu aningbado thungansi. CMC natro pabungna yadaba nupadu da chenkrido nuksibagi natro itaido aduna yepiruranu angang sidasu isa da thokibadu ne khara ningsingadi phadawni. Asi hairamlaga Monica noktana chatkhri. Bonita de khoidau thitpa haibadu oiri saurangna na leihowi. Monica de Mekiras ki kada laktuna machin mana wari kana sanari. Monica na ibungo karino nangisi set oiriba kaiduro pakti apama nupidine laugadawani moina yadrasu lama malairaga yum saraga koi laitho kari tawzarunige moina hairaga nangna ne thawai nungaitribani gaina saksiga tolamu maliko. Simsa karinu mathong maram khangdaba wa ngakta phagisu phagini nupidu masamta yengi naupido laite phatta tawnu hai laite mi o imada hairaga langlenga luhongningi ba yamna nang luhongninga bra. Mekiras phairapna macheda yenglai Monica sumichi khachili mataudu awuba singnadi nokani aduk mangau thibra haidana sonagani thainadagi machin makpo ani siyamna nungsinaraki amana amagi apamba loina khangnabani. Mekiras phone puthora thoisnagi photo du utli. As masak siyamna cute oyi bungo amta khangnage yam ikai thigale kaishu yaroi. As saksiga amta khangna halomni nangba matang sabada ado nabani koinarakpase kayam kuirage. Handaki March ki 26 ta 1 year complete phadori anniversary tawroidro talle harakanida hi apanglo la nupi masada hangadi talle haraktaba surprise ka tawgado bunimni nangba kamai tawduno chimcha masi onthokna pangre se ai hage se anniversary numito aduda rose ka puraga chalo pung 12 da chapchana aduga call ga wari sanawo tholo kaina surprise pi dawni ne budu sidi ai yabazani ne mado panganu ko hoi tawrage chemcha plan silo numidam silaktre 20 days da ngai hoi. Monica serum dagi thokri Mekiras nang minomi tawduna phamung da hiptuna lei tanjadu da magi phone da call ama lai save tawdabadu da paikhatte anirak tawrapadu da paikhatle. Hello sibu Mekiras natro isane kai oh ai langle ne khangbiri bro. Mekiras langle ne hairakpadu da ngaksana nang ngai haklei aduga wakhal sukhali karamba matamda aigi number si kanatagi lawba. Langle da wa makha muk tarai. Hello oh tai number se mingondagi di lawre sabi bayade ko hoi kai leirage babung kai shitawdraba achambana number pizabiu ko hoi wari sanabase yam tanbra kayaruba leirage number se Suraj dagi lawjabani. Mekiras Suraj balakpaduda ting laukri. Langle na babung do wa do haiba loidringai Mekiras na marak thatli somna wari sarakpase aruba leitaba mali yamna luba oiragadi message thabiro thamjarage thaba khara leire. Asi hairaga call to kakthali aduga machinda soli hainagi drai wanida karino as hengo
moina phanayam sumai tawrasu aina kaisu pangdadaw leitre aigidi sono ama leirise nungai ni busuras na hoji asi haraga mekira sawgatuna chatkri langlin ikai bagi mamai du bang hek sai ritana hai nupani ne pangthagi ni nangba kaisu khalunu ima yam ikai sese kaisu tawroi aibu kai nomi hai apang ababa nupa sidine tap tap phadoriba khangaba masidiba hoida kharasu ikai da batabani masung langini shomda mekiras tu suras koi kawi imung du da suras taping lai yamungsa kaino to kana kauri dubo nang sai phajana laibani na kai gino aise mina number piu haraga nana kai piriba ha aina kanada ai pi dena kari mina nangna pi haidai sidi masin thijana ai waramni da kupak sa sen thajilani nang suras ngaya khanduna haidai ama doctor nupi do aduda pi badura hoine doctor sabado kaino mana di yambung sana number se engoda gi laukai na hairame haidudi adugi pirambani otok machin thigre saktuga yare mathang dadi piba yaroi asi hairam laga mekira saka khatkri surasuti ngakti ngak yengduna lehawi matam khara di hawkri thoisnaga mekiras ka sukol da wari kana sanari thoisna karino yambo thingi tumage ba hayeng college toini as ngai khoi barota dore minal manga ta ngayo khangde ai tumme asi hairaga kol do kakthali somda ina swai da but ka ki da gai surprise pila ini si khangdriba pung singai radi ta de ngayak tumjarasani minute 10 da ngai reda aduga kol tawragi mekiras to gari manung da phamduna lei makhuto hanjinje thangatuna yengduna lei pung 12 hek tabaga thoisna da kol tawi thoisna uirum kol do paikhatli sana tumaba amta tholakera kaino yambo ahing sida kaino piramge kaino amta phat kuidabi asi hairaga mekiras kol thamkhri thoisna hogatuna thongdu tapna hangdoktuna gate ta thoglai thoisna tholakpo bada mekiras tu manakta sangsilai aduga happy anniversary sana yambo ibani ki first anniversary ni ngasi se kaurabro nangba kaurore saunu ko saudi yambo happy anniversary mekiras ta thoisna da nusina figengi makokta nan thadu nairei 1 year of love 2 months 52 weeks 365 days 8760 hours 525 600 minutes 31536 seconds and counting sana I will always love you with all my heart punsi lambi se yam sangi ibani puna chatminasi ko punsi gi oina kaw busungam laroi thamoi da nangi mami yam chawna takre nangna khudum chankre na thokpa gamdre ngamlaroi thoisna do peri tawduna mekiras da yenglai tasengna ngasi gi numit asi ma kaw bangam laroi mekiras da mangon da tawbiba mayam si ma khaluraga yamna nuksiba hingalai ngasi gi numit sidana amukka hengatlei khazai thakta tarakliba pidu mekiras tamna taithokpi aduga hairai nuksibagi hawrapam se pi ne hainai ado idea ningde nuksibagi hawrapamdi momo minok no henbi oi phamdadi namitagi pi se tahalaroge na khali taithoga leibadi pamde gaya ki taitho asu kona tarakpudi ai pamde sana punsi gi noktuna leibado ai yengningi thoisna mekiras ki makhut ani do chena paisinduna yambo ai kapanati pi sidi harau bagine nang nuksi bagine ahing sida putnaga uradi kaina mabani gi si film ko mira hairani sangjaro phone dairasu yabani aduda special hamna oibani na nasa dainingba changa ge yambo nang saloka asi hairaga jangkhri mekirasu ge tai philip tuna leiraga gari da ka khatlaga gari do mana ngasai purak posing do uraga hairai oh shit sipi howdre sai dealing ngai ta kawthoki drani aiba ai diba hoida hing birage mekirasu thengzilakpaduda kawthorogi khanduna chatkhri